April KHONGJOM Day ATHOUBA SINGGI NINGSING NUMIT LAKPADA CORCOM na EREICHA SINGDA YAOLGI EKAI KHUMNABA UTLAKLI Lona Thingkraba CORCOM gi maikaidagi thadorokpa cherol amada KHONGJOM Day na lakpada ima leibaki ningtamba kananaba imperialist British ki mayokta thengnakiba lanthingda thawaina pontha pikraba athauba ipaipu singi mafamda CORCOM na YAOLGI EKAI KHUMNABA UTLAKLI loina na lamdam asida thokliba lan asida ima leibaki apunba saktam kananaba hotnabada thawaina pontha pikraba asok apandangkraba amasung masagi pognafam lamdamaktada lanjenaduna awaba nangliba EREICHA singi mafamdasu EKAI KHUMNABA UTLAKLI Ingkum jali singamaga chani panga maudraga mathoigi KHONGJOM gi lanfamda yeknabana maithiba piba ngamkidraba thona faraba ipa ipu singi langlaba thawai singadugi puwarini malemda matamaduda lamba laitraba British ki mayokta akanba lanthing chathaduna maraiba kidamakta thawai kathokiba KHONGJOM lanfam asina ngasigi mirol ekoida lepa laitana ningtamna hingnanabagi thonagi ihul ama piri Minai oina hingadabagi saruk mikup amatang oirabasu ningtambagi momon minokka loinana hinglamlaga sikibana hena fai amadi imalaibaki ningtamba kannabagi-damakta noknga thawai thakibagi waridu iche paklaba KHONGJOM turelna ngasigi mirol akhoidasu paudamdi laikhidraba athauba sing adugi thawai mirel singna aikoida ngasisu hairi April Kungohumdoi KHONGJOM Numit Lakli Nakoi Punsinau Apunbana Pangalni Pukchel Manadaba Amasung Yeknabana Thakpa Langda Thoki Badagi Thokiba Maithi Bagi Wari Sing Aikoi Matam Pumnamakta Ningsingsi KHONGJOM Day da Lakpada Apunba Wasak Laurashi Aikoi Amata Oina Punsinduna Yeknaba India Thingnaduna Ningtamba Manipur Ohelasi Haina CORCOM na Pauzilakli